अहमद हौजिक फावगी मरोइब पाउसिंग यारीपोक तुलिहलदगी लैखिद्रबी KS वासिमा की मिसी की मतंगदा JSC न कौखिबा पुंग कुनमरी की जनरल स्ट्राइक ngasi अयुक यानबा पुरकपदगी हंदोखरे हौजिक थोकलिबा कोरोना वायरस लाइचत असि मालेमगी ओइबा लाइचत अमनी हाइना ngasi वर्ल्ड हेल्थ ऑर्गेनाइजेशन ना लाइचत असिबु इमरजेंसी नि हाइना लाउथोखरे अमसुंग इंडिया की इहान हानबा ओइना अतोप्पा लेबाकी फुटबॉल क्लब का प्रोफेशनल कॉन्ट्रैक्ट साइन तौनखरबी लमदम असिगी प्रोफेशनल सानरोय nganगोम बाला ngasi इम्फाल दा थुंगलखरे खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मीडियम ताबिरी बसिंगु विद्यापति म्यांगलबम तराम नोक्सबग लोइनना हौजिक मपुंग ओइबा पाउसिंग मियाम द संदोकना पिजरी हौखिबा जनवरी की तांग 19 दा मयांग इम्फाल पुलिस स्टेशन की मनुंग चनबा इरोंग सलाम मचागी ngayok फार्म अमदा इम्फाल ईस्ट डिस्ट्रिक्ट की यारीपोक तुलिहल मयाई लेकाई दगी वासिमा कोबी लेसाबी अमा सीना फंखिबा थौदोक अदुगा मरी लेनना सेंखिबा JSC against the brutal killing of Miss Wasima यारीपोक तुलिहल दा ngarang ahing nongyai दगी हौदुना कौखिबा मणिपुर पुंबगी जनरल स्ट्राइक ngasi अयुक मिनिस्टर TS श्याम कुमार की कंगलापाता लेबा ऑफिशियल रेसिडेंस ता वारी सानदुना यानबा पुरकपदगी JSC न कौखिबा पुंग कुनमरी की बन अदु हंदोकले हाइना लाउथोखरे हिरम असिगा मरी लेनना मिनिस्टर की ऑफिशियल रेसिडेंस ता पांगथोखिबा पाउगी मीफम अदुदा JSC की कन्वेनर मियानाम रशीद अहमद ना हाइखिबदा JSC ना तानखिबा दाबी सिंगी मनुंगदा थौदोक अस्ते चेनरीबे मियोय असिगी मथक्ता अथुबदा चार्जशीट फाइल तौदुना फास्ट ट्रैक कोर्ट वायल बिचार चथबा लैखिद्रबी वासिमा की इमुंग मनुंगी मियोय अमदा सरकार की थबक अमा पिबीबा लोइनना अवाबा तारबा इमुंग अस्ते लेंगा की माइकैदगी अथुबदा एक्स ग्रेसिया पिथोकपिबा हाइना यानखी केस वासिमा म्यादा सिदा चेनबे मियोय अदु अथुबा मतमदा चार्जशीट सेमहलगा फास्ट ट्रैक कोर्ट अमदा स्पीडी ट्रायल तौहलगनी हाइना सुयानरे मिहाद सिदा चेनबसिंग अतेनबा मतमदा फागनी हाइना थाजबसु JSC दा पिबिरे JSC की डिमांड पुनमक लालिबा तांग मंगा थानी सोलिसिंग अनिगा कुंदा ऑनरेबल CM गा फमिने दुना वरोसिन पुरकपा हाइना यानबगा लोइनना जनरल स्ट्राइक असि मतम खरगी ओइना सस्पेंड तौजरे मिनिस्टर TS श्याम कुमार नसु वाफम असिबु सौगतलदुना मराल लेबे मियोय सिंग लेंगाकना लेमना थारोय मराल की मतुंगिना चपचाबा ट्रायल चथदुना दंडी फंगहनगनी लोइनना लैखिद्रबी वासिमा की इमुंग मनुंगदा लेंगा की माइकैदगी चपचाबा तौफम थोकपा थबक पाइखतकनी हाइना मागना हाइखी अंद्रो केंद्र की एयरपोर्ट संगंदबिदगनी हुजि मी हालमी बनो पासे आइगी चपचाबा चराक लौगनी अदुगा JSC नसु खोय हुजि तौबिबा बल्लसी कुतक कमथोपीरो डेट बोदु लौबीरो मागी चनबी धर्म की चनबी मतुंगिना धर्म कर्म की चनबी मतुंगिना मदि मथोम पांथोपीरो हाना अपील तौसी हाइब खुदिंगमक्सिंग असि कोई कनोदा JSC गा अमदि मुंग मनुंग आई सागा आईगी सिदा ऑफिस दा कोई की कनो से क्वार्टर्स दा कोई इन प्रिंसिपल दि यानरे अदुगा ओनेम सेम थोला मु तांग मंगा दा तरोक दा संग मतम दुम यांग मखा तम वरी मु कोई सानगनी न हुजि किविनदी हाइब मैम से कोई मसक खंगदव लेते मी हाब मसंग फारबनिना मागी चेनबद कना कना नोदी मदगी मागी मोबाइल ट्रैकिंग तौरगा तो खंगदमने मदुमदी कोई इसा हंदोपिरो डेड बॉडी लौबीरो तहुम तो पुदु इसे गवर्नमेंट सब चान तौकने हाब थाजबद पिजे अमरोमदा KS वासिमा की मिसी असिदा लुपना मियंग चंगबा हौरगनी महाकी मिसी असिदा चेन्नई हाइरिबा यारीपोक्तगी साबिर लोइनना अतै मियोय खुदिंगमक पीपल्स वार ग्रुप KCP फल्पना कुना थिरोक्तुना मियाम खंगना चैराक पिरगनी हाइना KCP पीपल्स वार ग्रुप की PRO चिंखै nganbana थादोरकपा चेरोल अमदा खंगहलकली इम्फाल मोरे लंबी की खुदेंग थाबीदा आसाम राइफल्स पर्सनल अमना IPS नुपी ऑफिसर अमदा मॉलेस तौखी हाइबगी मतंगदा ngasi स्टेट असिदगी आसाम राइफल्स याउना इंडियन आर्म फोर्सेस लोकथोउ हाइना मियामगी ओइबा खोंगसत अमा चटखरे ngasi ऑल मणिपुर इंडिजिनस वुमेन फोरम ना सिंदुना
चत्थखिबा खोंगसत अदु वांखैगी वाल यूनाइटेड क्लब तगी हौदुना चतखी रैली अदु कोनुंग ममांग फावरबा मतुंग हतारोमदा लाक्तुना मिनुथोंग लालगा खोयाथोंग तमना लाखी तुंगदा थांगमैबन थाव ग्राउंड लैबा इंडोर हॉल दा मियामगी ओइबा मीफम अमा पांगथोखी ngasi चतखिबा खोंगसत अदुदा स्टॉप Genocidal Act Indian Armed Forces Stop Suppressing Our State Police, Go Back Assam Rifles, Punish Indian Armed Forces for Committing Sexual Violence, haibana chingba placard kaya sizinaki. Ngasi pangthokhiba khongsat aduda saruk yakhiba All Manipur Indigenous Women's Forum gi convener W Prabhana phongdorakpada ngasi lamdam asida Armed Forces Special Power Act ki marumda Assam Rifles yauna Indian Army singna micham singda miyot minai chathari Masidagi hendoktuna nupi IPS officer amada handak more lambigi khudeng thabi checkpost da chathakhiba thawong aduni asigumlaba miyot minai asi lepnaba amadi lamdam asidagi Indian Armed Forces sing lauthokhinaba lepaga loinana khongthang kaya lamdam asida leiriba CSO singna khusamnaduna sangsin minagani haiki hauki matam kaya amadai chathadana aikoi yaningdadan lai ngai sida hauji ju chathari aduna aikoi nupi jing je garamba pirepta lepkadagi haiba se aikoi yamna jingnaba yam kijaba ma poe Indian Army gi asuguma thaudok mayam se aikoi yamna pamdre aduna masi aikoi Manipur gi leimai dagi Indian Army pu lauthok piyu aduga aikoi gi nupi singi tunggi tangdu leida punsi ama aikoi leisi haidana aikoi gi All Manipur Women Indigenous Women Forum aikoina sumaina program je chinjabani Haukiba January gi tang kumapan numitta Thoubal district ki manung chanba Khangabok awang laikai Basibandon part 1 da Moirangthem ongbi Manjuri Kobi nupi ama garina thomlam laga chen khiba thodok ta cheneba miyoi mari mak ngasi Thoubal police ta surrender tawrakre hairiba miyoi sing adudi Thoubal bazar makha pakhangkhong leiraktagi Waikhom Bhutan alias Ilubi chahi kunga taret apokpa W Kumar Thoubal Haukha Kiam Sifai dagi Khetri Mayum Kanan alias Anand chahi kuntaret apokpa KSS Rajan Thoubal Haukha Kiam Sifai dagi Roman Thinguzam chahi kunga taret apokpa TS Munal amadi Thoubal Bazar Makha dagi Waikhom Robinson alias Maru chahi kuntaret apokpa W Inau Kawi Hairi Thaudok aduda cheneriba Higok Machugi Maruti Alto registration number MN06LA 58262 police na Fagatle Hairi Myanmar dagi lakba Muslim macha ahum che sang yaudana Manipur da naron da changlakpagi Malal da haukiba chahi lisingani tarani thoge February thada Churachandpur police na faduna Manipur Central Jail Sajiwa da lerikhiba MD Daulia chahi kuntragani thoi apokpa laikhidraba Said Hussein MD Salam Mutula chahi kuntra apokpa MD Said amadi MD Kafiatullah chahi kungahumdoi apokpa Iqbal Hussein hairiba Myanmar gi Rakhine state tagi miyoi ahum asi makoina jail da leirubagi matam loiraduna ngasi Myanmar immigration da khusinakre ngasi khusinaba aduda More police station gi SDPO amadi immigration officer oiriba L Megavarna yauna Myanmar immigration office ki deputy director Ong Myosu Sarukyaki Nomagi oiba awareness kam blood donation camp ama ngasi Rims Hospital da pangthokre St John Foundation Imphal ga State Blood Cell NHM Manipur amadi Rims and State Blood Transfusion Council SBTC na kusamna pangthokhiba camp aduda gamari lainana St John Foundation Imphal gi General Secretary oiriba S Mocha Luwang na hai lamdam asta blood donation gi red asi yamna nemana maram oiraga lamdam asigi arapa mafam singdagi lakpa patient singda athubagi oiba e sing pinabagi pandamda ngasigi blood donation camp asi pangthokpani St John Foundation gi maikaidagi mamangda thengkhang kayarak voluntary oina igi dan tawkhre ngasi su miyoi kunthra manga hena pigani haibagi asa tawri haiki ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯛꯇ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯔꯦꯠꯁꯤ ꯌꯥꯝ ꯅꯦꯝꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯛꯇ 35-40% ꯁꯤꯗꯒꯤ ꯚꯣꯂꯨꯟꯇꯔꯤ ꯕ꯭ꯂꯗ ꯗꯣꯅꯔꯁꯦ ꯃꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯉꯝꯗꯅ ꯂꯩꯌꯦ ꯑꯗꯨꯅ ꯄꯦꯁꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯔꯥꯞꯄ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯔꯤꯝꯁꯇ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯦꯗꯃꯤꯠ ꯇꯧꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯣ ꯄꯦꯁꯦꯟꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯕ꯭ꯂꯗꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯏꯕ ꯑꯦꯛꯁꯤꯗꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕꯗ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯇꯝꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯗ
ꯑꯩꯈꯣꯏ ꯕ꯭ꯂꯗ ꯕꯦꯡꯁꯤꯗ ꯕ꯭ꯂꯗꯀꯤ ꯑꯋꯥꯠꯄ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯋꯥꯠꯄꯁꯤꯡꯗꯣ ꯈꯔ ꯃꯦꯟꯈꯠꯅꯅꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ ꯗ ꯊꯤꯝ ꯇꯨ ꯁꯦꯞ ꯄ꯭ꯔꯦꯁꯁ ꯍ꯭ꯌꯨꯃꯦꯟ ꯂꯥꯏꯐ ꯍꯥꯏꯕ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯁꯤ ꯔꯤꯝꯁꯀꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ North East अनिसुब ओइना अमदी मणिपुर अहानबो ओइना रिम्स रोड ता लैबा MM गैस की मनाक्ता गराज स्पा अमा हांगदोखरे हांगदोकपगे थौरम असिगा मरी लेनना स्पा सिगी मपु RK ओंबी रानारीना हाई लमदम अस्ता अहानबो ओइना हांगलिबा फिश स्पा असना एन्जॉयमेंट पीबा खक्ता नतना पेस्टोरियोसिस हाइरिबा लैना असिगी ट्रीटमेंट पीबा ngambagi achauba khudam su leikrabani Masjid natana dead skin lokthok hanba blood circulation fagat hanba itching amadi stress level hanta hanba amadi skin bu nourish tawhan banat chingbagi kanaba kaya amasu piri haiki Ara fish haibase north east ta akhoina second oigani aduga aham bana Guwahati da magi already launched tawgre sigi pandam se thoidopa kesu yamna kaino dinate do spa makhalamani अखोगी फिश इन अखोगी ट्रीटमेंट पीबा अखोई सिओरोसिस हाइबा अनाबा मगी सुमाना ट्रीटमेंट याम कन्ना पीबगी प्रूफ अमा लेबा अदु मथक एन्जॉयमेंट अमसु ओइगनी हाइदा अनौबा म ओइना सी खक्तने अदुगा मयाम एन्जॉय तौमिनसे ngarang khwaramban kaithel gi akoibada street vendor nupising phu chaikhiba morok mehi yauba ising kapsinduna landa bagumna chathakhiba Lengak asigi thausilbo all Manipur nupi marup ki cherol amada condemn tawrakli. Awang nongpok ta ahan bo oina gari awang laikai Liwa Group of Companies ki WPC Center ngasi Chief Minister gi loina be N Hiainuna maikum hangduna miyam da sinakre. Haitsardi Academy ki hek mayuk nabada laiba WPC Center hangdokpa aduga mari lainana Liwa Group ki Companies ki Managing Director Rizpuzit Nongmai Nongthongbamna pot ama saba matamda u yan thattaba yadabagi phibam ama lakpasi kharada oirabasu kanthoknanabagi pandamda ngasigi center asi hangdokpani ngasi hangdokliba center asi India gi oina manga suba center ni wood polymer composite asina upu kangthol famung floor amadi tongan ba pot lamsing saba matamda sizinagani amaromda sizinari ba pot as recycle tauba yabata natana waterproof su oiri hai khibaga loinana malemgi oina u yan thatpana maram oiraga honglakli ba aying asage khal kanbada natana miyamna sizinaba matamda kanaba kayasu piragani haiki aduna ahamba da koina akoigi state hosida hana holding oige ana koina si kano je office on ju sajaraga display ju tawjari mayam lakpiba yani yengbiba yani product mayam se adu mayam da koina jum explain tawjani aduga akoi walk through amusu tawsi akoigi product mayam je koi door degi thong degi thongnau degi aduregi phamung degi kabot degi aduregi wash basin gi vicinity degi loina semba yagani Numit tara mangani supna sathakadaba Spras Leprosy Awareness Campaign lisingani kun loinana anti leprosy day gi thorab ngasi Tamenglong district ki manung chana laiba Tamaida Autonomous District Council Tamai gi member Rawang dinna chief guest amadi Tamai gi STCP Wilungbau Tamai Bilas Authority ki chairman Adin Abonmai su saruk yaki hairaba campaign asi District Health Society amadi National Leprosy Eradication Program Tamenglong anina National Health Mission gi makhada sinbani ing lisingam ka samapan humdradagi linkhatuna chalaiba horakhiba regular tutorial home gi chahi yankhai subagi golden jubilee gi celebration ngasi kwagaithal hauno khongnam bida laiba regular English High School gi campus ta pangthokre Thoramadu Impal College ki hanigi principal T.S. Tombi Singha tutorial home asigi managing committee gi chairman L. Biren Singha committee asigi vice chairman L. Nalini Devi committee asigi secretary C.H. Nabakumar Singha amadi committee asigi member kayana thoramgi maru oiba mithunglan sing oina saruk yaduna pangthokhi Thoramadu mari lainana tutorial home asina hek haudorakpa matamdagi hauna achauba thaudang kaya puduna lakpaga Layoi kraba oza singi photo da laisu katuna ikai khumnabu utki Thauramgi athoiba mithunglen gi oiba warol piraduna TH Tombina chahi yankhai chupna committee asina coaching center dagi
हौदुना नुपी खक्तगी ओइबा स्कूल लिंखलक्पा मदुगी मतुंग तारकपदा नुमिदांग चलाइबा कॉलेज हांगलक्पा अमदी अरोइबदा हाई स्कूल ओइना ओइरक्तुना ngасidi lamdam asida maming leiba school ama oiba ngamle school asidagi haukiba chahi kayagi mamangdagi SLC na lawba exam da 100% pass tawbata natana position kunmanga gi manungda ama anidi yawba ngamle masi punamak asi school asibo sahi nauringai dagi alumni members singna hotnaduna lakpa adunani thabak ama tawge khanbada determination amaga loinana tawrabadi khudingmak mai pakpa ngamgani ngasigi lamdam asida nauna linkhalakliba private school singi marakta competition hengat handuna tungi yumbi oirakadaba mahiroi singbu hena makhong sengba hena aphaba yumbi ama ohenba ngamgani masina lebak asigi oinasu kanaba paya piragani haiki homasina kuli tawjaba thabak khudingak si ujiti share to me hana tawjaba yai manipur sarkar ki Manipur legal ku cokkan bahwa kita dipanggil masih kaya aplikasi lagi. Boleh jadi pergi main juga dengan dia. Hauzik thokliba coronavirus laichat asi malemgi oiba laichat ama oire masina maram oiraga ngasi World Health Organization na laichat asibu emergency ni haina laukthokre. Mamang sehigi December thadagi sandorakpa horakhiba laina asna malemgi lebak kunmarigi mayada sandorakre mioi lising kaya nahankre coronavirus pu emergency ni haina lauthokhiba asi sainana hojik oheliba phibam asi khaktana natte laina asina malemgi lebak kaya da ana ayek kaya thogalakliba asina ni haina World Health Organization gi Director General Tenders Abanom na ngasi pawgi mifam amada haiki mahakna makata na haikibada World Health Organization na laina asidagi ngakthoknanaba mari lainaba vaccine sing puthokpa amadi layong asigi layeng sathahnaba mari lainaba singi mityeng singsinba haure haina su makata ki Hauzik phawbada China khaktada coronavirus na nabadagi sikhiba migi masing chaniga 19 sukhre Parliament Union Budget Session lisigani kun ngase yuk pung taramathoi taba matamda Parliament ki Central Hall da India ki President na wangang laduna haudokre mahaki warol da handak Ram Janmabhoomi gi matang da Supreme Court na pikhiba wail adubu singthaki masigi mathakta hojik leriba government asina mai pakna pangthokhiba thabak thoram sing kayabu singthabaga loinana India gi mipum khudingmakna hingsa gi oiba thabak thoram da yaudana ba appeal tawki Masiga loinana handakta Jammu amadi Kashmir dagi Article 370 amadi Article 35 lauthokpada Parliament ki member ayambana ayaba piduna Jammu amadi Kashmir loinana Ladakh pu chapmanaba mityeng amada thamba ngamnaba lakholakhiba thabak adubu maru oiba ama oina su President Ramnath Kovind na mahaki warol piba aduda singthaki Hauzik amuk sanabagi pau India gi ehan hanbo oina atopa country gi football club ka professional contract sign taunaduna professional nupi footballer oirakrabi lamdam asigi sanaroi ngangom bala ngasi Impal International Airport ta Kolkata dagi thunglakrai Irengbam mamang makha lekai dagi machin manau marigi manungda iton tombi oiribi bala piklingai chahi manga khaktamak ngairingai matamdagi football bu yamna pamjana sanaraktuna Manipur gi amadi India gi tongan ba tournament kaya da mana mathum kaya marum lawrakpa ngamkhrabi sanaroini sathakhiba chahi gi November thada chathakhiba trial da mai paktuna tha asigi kumapanda punna Tha tara nipan yu oiba contract ama Scottish Women's Premier League Club Ranger FC da sign taunaduna India gi oina ahanba professional nupi footballer oikhibani Yam harauba nungaiba phawi maram yahanba nupi gi oina history create tawba posak ama oina duwai sigi opportunity si ana shaktik ringai dagi manglap ka manglaw ni haitare adu si Jingo opportunity je pangawani ai sungsoi na yam hard work to sai Jatliba tha asigi tang nipan dagi hauna young development player YDP na sinduna Amita Grand Kwakta
Moronglo Ward number ahumda chatharakpa ahum suba Dewan Saha 5-man A-side soccer football tournament listing ani kun ngarang loisinkhre. Final match aduda Moirang SG social worker T.I. Santi Singha Phogakchau Ikhai police station gi OC Rajen Khanganba Kwakta GP ki Pradhan MD Abomia MD Habibur Rahman MD Ahmad Khan na athoibe mithunglen sing oina sarkyaki. Thauramga mari lainana social worker T.H. Santi Singhana haikibada Manipur haiba pikraba missing yamjadaba state asi masak takpasi art and culture amasung sport asinani. India ki sport ki lamda Manipur asi power house ni hainariba asigi manungda Moirang AC asina achauba power substation ama oiribani haiba yai. Lamdam asitagi under 16 ki World Cup ki Dheeraj Moirang them amadi India ki hojik maming lairiba Udanta Kuman loinana atopa sana khonabagi lamda national amadi international ki thakta Faukiba nupa nupi kayasu laikre haina singthaki. Ngarangi sanekiba final match aduda Zabet FC Tera Khongsang Bina Azamba FC bu Panjal Ani Soino da Maitiba Pikre. Winner amadi runner takraba Tim Singh da medal trophy amadi selgi manasing piki. Discipline like Travado, Bisato. I don't want to Sumana Ningi Pantum do your boy. Madu Malada Labisa Kido to the gate. Another Vidota, a so good of them. I'm a lobby of Tuda. A single lover, Sadabarum the Miles in Tuda. I go you Yitsingo Masamo Pada, Tinsan Kajelaba, Aduma. I go you Kuda, I see you to head of what the Bache. I don't give a thing. A boy, even no I say. Ngase yuk phong ki papause singi moray pausing amutang pun nakhaminasi. Lamjingba Times Minister Syam Kumar MLA Taret ki disqualified tawbagi case Speaker Tribunal da hearing sathanabagi matam lepkre. State ki thakta Martyrs Day thoram pangthokre. Panduna leiramba port puba gari chamaga kunthra rom jiribam thadokre. NDFB faction ahumgi kadar lising amaga chatruka tara manga khutlai thadokuna changjikre. Sangai Express disqualification case mayam February marida Syam Kumar ki final hearing MLA Taret ki hearing na February ki tara kamathuida. Kerala da coronavirus case confirm tawkre. Masanupa hatpa punsi chupa jail da. Ningtham usek masing thikre. ADC Mikal November thada. Pokna fam India ki ahanba oina Kerala da ki nupi mahiroi ama coronavirus na nare haiba confirm tawkre. Coronavirus na siba masing chamaga humdra sure. Manipur Lazy Selective Assembly mifam kokre. Street vendor ki wathok potpham phambi yankhairom phajilure. NDFB kadar lising amaga chatruk hena khutlai thadokre. Disqualification case Minister Syam Kumar amasung MLA Taret ki final hearing matam lepre. Masanupa bu thangna thilaga hatkiba mapa punsi supagi phadok pikre. Huyen Lanpao Congress tagi BJP da songsinkiba MLA Nipan ki mathakta thangalakiba disqualification case. Speaker Tribunal na Syam Kumar ki final hearing February ki marida amasung MLA Taret kena February ki taramathoida makhatana proceeding sathananaba matam lepre. Thabak tagi ngasi potharagadaba District and Session Judge Thaubalga mikup kharadang. Public Prosecutor Singi service schedule oina thambiroidabani Ace Tara. Kerala da India ki ahanba coronavirus ki case thengnakre. Sanna Laibak Kerala da mioi ama coronavirus na nare. Syam Kumar ki hearing February ki mari da lepkre. Speaker ki Tribunal na MLA Taret ki hearing February ki taramathoida lepkre. Manipur ki saktam sakong sokadaba ek amata semba yaroi kokomi. MCS officer amagi luhongba thingkre. Manipur Assembly mifom February ki taramari dagi hauragani District Council ki mikhal ngankhat hanaba Hill Area Committee na waref lawkre. IMC suspend tawbagi order kakre. Isel Express Anti-Defection Law Minister Syam Kumar disqualification ki hearing February ki marida atai MLA Taret kina February ki taramathoida chatharagani. Street vendor ki wathok loiba naidri. Manipur Police ka street vendor singa lanthengna potpham phambi kuntramuk fazilure smoke bomb langsinkre. Government ki thabak khaktana unemployment problem kokhanba ngamloi Viswajit. Khunai gi hiram khudingmak sakhwat hanbada education yaudaba yade Nemcha Kipgen. MPSC na recommend tawkraba principal singi posting PU Desham. Ireibak Manipur da su Martyrs Day thoram tongan mafam da pangthokre hingsana karigumba makal amatagi kanaba purakloi.
असेंबली मिफम मांगोइनना स्पीकर डिस्क्वालिफिकेशन की केस पाइखलकदौरी फेब्रुआरी की मरीदा एमएलए श्याम कुमार की हियरिंग पांगथोकलगनी वासिमा मिहार एमसुना कंडेम तौख्रे शहीद रिमांड लौथख्रे लोइसलकपदा मरोइबा पाउ अमुक हन्ना पिजरी यारिपोक तुलिहलदगी लेखिद्रबी KH वासिमा की मिसी की मतंगदा JEC ना कौखिबा पुंग कुनमरी की जनरल स्ट्राइक लसी अयुक यानबा पुरकपदगी हंदोख्रे हौजिक थोकलिबा कोरोना वायरस लाइचत असी मालेम की ओइबा लाइचत अमनी हाइना ngasi वर्ल्ड हेल्थ ऑर्गेनाइजेशन ना लाइचत असिबो इमरजेंसी नी हाइना लाउथोख्रे अमसुंग इंडिया की इहान हानबा ओइना अतोप्पा लेबाकी फुटबॉल क्लब का प्रोफेशनल कॉन्ट्रैक्ट साइन तौनरखरबी लमदम असिगे प्रोफेशनल सानरोय ngangon bala ngasi इम्फाल दा थुंगलख्रे हौजकी टाइम्स ऑफ मणिपुर ने पिजबा नुंथिली पाउ मतंग सलोय सिनजरे अहनबा पाउ गलोइना निमिदांगी पुंग मापलदा मुक फंगबिगनी।